Bema, Kaya nang musak loirabo. Lore ima. Nasi jibu masangam draba tumdana leisibo. Ichegi se masangamdaba mande. Aina haudo ama bani. Chaksu saroi hai. Akhoi tamuga saunaba mali. Ani sisune saunagara poni. Saunadana bathabakti imana simbidredana. Aina kamai siludoino. Ho lohong thokpiro. Adu ordi saunadredana. Hoine. Isa tombina haibasu minhe. Madu tawdaba yadre. Hai, sak tu thinaba tawro. Ai haudoge ko. Ima ngaikho. Ngaikho ba. Hai kai dawrage haimi. Imana hangdokpa yaroi ba. Kanana haudoga doiba Oh dudi. moi hello do thajallo. Masidi. Abima. Am toklo. So sauslo. Hoglo hayo kainu nei. Ai chak chaingde. Kegi chaingdri ba. Chaingde bu chaingde. Ado chaning da bi marim de lem ngin da. Chaning da bai maram bu chaning de haba. As kana da saul le no ba. Asom di man chak cha jing ngai le lao. Chachi lao. Lao. Lao se. As ko inang saw de ba. Lao chak saw lao ba. Aina chak cha da bada tamoda kyam kai rage. Ho nang sa de din ya. Yu chak bijaro yi man. Char nu kaino. Hayeng mina chakau doi natra. Khare am cha ya na bane haujik chara helo. As nang adu lan khan gano mi. Thima ka ya na siki troge. Ai diaro. Adu khore mo hairo. Khore mo hairo. Khore mo hairo se. Ai upang tin khum gi se. Se. Nang engonda yang wahalaga nang yam nungai braba. Nang yam nungai braba. Nungsibi nangi saktam duda. Ai di pasum sum kre. Ai kyam chai khangbra. Asum yengna lenenge. Mi fam honing de. Handa muk ek phone tawraba. Aina kai doge ngoba. Thang na buk to chak thin dat kadam ne. Malem sida namu nusiba bole ramotro. Namit to het joiraba. Ko kadam ni nang namit to na khangona. Pongmina go cheki mapokta. Samena se poka mamatada. Hey! Nakune! Lao phamo lao. Ima nga si meeting jibu kyam lu bazano. Chak to khana yabdubu. Hey, sadringai de khana daba yadabani. Yam logra satni. Kumna khana da yadana kauri mine. Wafam je. Atopa mi yawi kanaba leite ko. Ngasi khanari basina ne. Aroibu oishi. Pau si tabada. Nang babung ne hina harau dorimne. Oh, akhoi tamoga khoi chega lu hombai wafam na chalo. Asi ngangsima. Bema, nang na kari khaliba. Isagi mol amta di khangningi da. Ichi budi kuirabani da yaningba. Mashi kai dhani. Tamo zarau rize yengone. Masi nangi. Imai chona cheliba ichel se nangi aigi nungsi iseni Imai chona cheliba ichel se nangi aigi nungsi iseni Tau thamin nasi punna khucham nana Tau thamin nasi punna khucham nana Tang thơ nói dana Cheliba Brahmaputra Ture nang na Tu biu ko Thamoi ani bo Nungsi Imai chona cheliba ichel se nangi aigi nungsi iseni
ꯍꯤꯡꯖꯈꯤꯕꯅꯤ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕꯟ ꯊꯨꯡ ꯌꯧꯖꯅꯕ ꯊꯤꯡꯕ ꯉꯝꯂꯣꯏꯗꯕ ꯇꯥꯏꯕꯪꯒꯤ ꯃꯤꯍꯧꯂꯥꯡ ꯀꯌꯥꯅ ꯈꯨꯔꯧ ꯊꯥꯡꯂꯁꯨ ꯁꯥꯌꯦꯡ ꯄꯥꯝꯕꯣꯝ ꯉꯥꯟꯅꯖꯒꯦ ꯅꯪꯒꯤꯗꯃꯛ ꯄꯨꯟꯁꯤꯁꯤꯅ ꯂꯩꯔꯤ ꯃꯈꯩ 이마이조나 찔리바 이제일세 ꯅꯪꯒꯤ ꯑꯩꯒꯤ ꯅꯨꯡꯁꯤ 이제니 나름 턱나 힘자게 나름 턱나 힘자게 맛보 고딩기 농담바나 땀비람라바 운시기 콩로이니 난디 농담바나 땀비람라바 운시기 콩로이니 난디 하독라로이 난부디 운시시마기 이제 그대로게 해봐. 이제 그대로게 해보네. 그대로게 이제. ꯑꯩꯒꯤ ꯃꯪꯗ ꯃꯁꯛ ꯈꯪꯗꯕ ꯃꯤ ꯑꯃ ꯀꯣꯏꯆꯠ ꯆꯠꯂꯝꯃꯦ ꯃꯤ ꯑꯃꯅꯁꯨ ꯑꯩ ꯐꯥꯒꯦ ꯇꯥꯟꯅꯔꯝꯃꯦ ꯌꯥꯝ ꯀꯤꯖꯩ ꯀꯩꯗꯧꯔꯒꯦꯅꯦ ꯑꯗꯨ ꯀꯟꯅ ꯂꯥꯎꯅꯩꯗꯨꯕꯣ ꯆꯦ ꯃꯪ ꯐꯠꯇꯕ ꯃꯪꯉꯣꯏ ꯍꯥꯏꯌꯦ. 이씨, 이자보, 후망나 루피드나 떠오르시디야. 이마 이싱 나오르게. 이싱 비탁지. 세세 탁잘로세. 마고 망나이더니 까쇼 칼로노 자시디. 세세세 또 뭐지? 아도 이마슈 또 뭐 해브러? 이마수 또 뭐? 허이 이마슈 또 뭐기? 세, 자오. 해마, 라이뽀까니. ꯀꯩꯅꯣ ꯂꯩꯄꯣꯛꯀꯅꯤꯗꯤ 하, ꯕꯔꯞ ꯆꯥꯎꯕ ꯂꯩꯄꯣꯛꯅꯕ꯭ꯔꯣ ꯍꯥꯏꯁꯦ ꯀꯩ ꯑꯩꯕꯨ ꯂꯩꯄꯣꯛꯀꯅꯤ ꯍꯥꯏꯒꯤꯕ꯭ꯔꯥꯅꯦ? ꯑꯦ ꯅꯪꯁꯤꯗ ꯍꯥꯏꯗꯨꯗꯤ 세. ꯉꯥꯏꯈꯣꯅꯦ. ꯑꯩ ꯁꯤ ꯄꯥꯏꯒꯦꯕꯀꯣ. ꯅꯪ ꯐꯣꯇꯣ ꯅꯝꯃꯣ. ꯁꯤꯗ ꯂꯦꯞꯀꯦ ꯑꯩ. ꯑꯇꯣꯞꯄ ꯄꯣꯁ ꯇꯧꯔꯨꯅꯦ
ꯌꯦꯡꯉꯨꯅꯣ ꯁꯦ ꯄꯥꯏꯌꯣ ꯑꯁꯣꯝꯗꯩꯁꯤ ꯐꯖꯗꯧ ꯃꯥꯜꯂꯦ ꯑꯩ ꯑꯝꯇ ꯌꯦꯡꯒꯦ ꯇꯥꯃꯣ ꯁꯤꯗ ꯂꯥꯎꯅꯦ ꯌꯥꯝ ꯐꯖꯩꯌꯦ ꯂꯥꯛꯑꯣ ꯅꯪ ꯑꯩꯅ ꯊꯤꯔꯛꯄ ꯀꯨꯏꯔꯕꯅꯦ ꯍꯦ ꯂꯥꯎ ꯍꯣꯏ ꯀꯤ ꯑꯣꯏꯁꯦ ꯍꯦ ꯁꯤ ꯑꯩ ꯅꯨꯄꯤꯅꯤ ꯑꯟꯇꯣ ꯑꯣ ꯅꯪ ꯃꯩꯇꯩ ꯑꯣꯏꯔꯦ ꯉꯥꯎꯕ ꯀꯌꯥꯝ ꯀꯨꯏꯔꯦ ꯅꯪ ꯍꯦ ꯁꯤ ꯑꯩꯅ ꯃꯃꯜ ꯄꯤꯔ ꯂꯩꯈ꯭ꯔꯕꯅꯦ ꯍꯣꯏ ꯕꯤꯃꯥ 이뱀아 ꯍꯩꯃꯥ ꯀꯩꯅꯣ ꯇꯧꯔꯤꯁꯤꯗꯤ ꯗꯣꯟ ꯋꯥꯔꯤ ꯁꯤꯠꯁ ꯑꯣꯀꯦ ꯊꯦꯡꯛ ꯌꯨ 이봉아 ꯀꯝꯗꯧꯅ ꯇꯧꯔꯤꯅꯣ ꯁꯤꯕꯣ 이마 미만 가나보다기 ꯑꯩꯉꯣꯟ ꯊꯣꯡꯄꯗ ꯃꯉꯣꯟꯗ ꯄꯥꯟꯈꯤꯕꯅꯦ ꯍꯥ ꯀꯌꯥꯝ ꯊꯤꯅ ꯁꯣꯛꯈ꯭ꯔꯒꯦ ꯍꯥꯏꯕ ꯌꯥꯝ ꯀꯟꯅ ꯁꯣꯛꯄ ꯅꯠꯇꯦ ꯏꯃꯥ ꯕꯦꯃꯥ ꯕꯦꯃꯣ ꯁꯦ ꯃꯤꯠ ꯄꯥꯡꯊꯣꯛꯁꯦ 이마 ꯂꯥꯛꯑꯦ 이마ꯅꯦ ꯑꯩꯅ ꯂꯩꯔꯤꯁꯤꯕꯨ ꯀꯥꯏꯗꯅꯣ ꯅꯣꯏ ꯀꯅꯥꯅꯣ ꯍꯩꯃꯥ ꯅꯪ 이마ꯕꯨ ꯃꯁꯛ ꯈꯪꯗ꯭ꯔꯕꯣ ꯅꯪ ꯇꯥꯃꯣꯁꯨ ꯌꯥꯎꯔꯤꯁꯤꯗꯤ ꯑꯩ ꯃꯧꯅꯦ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯩ ꯃꯅꯥꯛꯇ ꯂꯥꯛꯄꯅꯦ 이뱀아 세 그것이 떨어졌다 턱시 ꯅꯪ ꯇꯥꯃꯣꯁꯨ ꯂꯥꯛꯑꯦ ꯅꯤꯡꯁꯤꯡꯕ ꯊꯣꯛꯄ꯭ꯔꯥ ꯌꯦꯡꯁꯦ ꯅꯪꯒꯤ ꯋꯥꯔꯤꯗꯣ ꯏꯃꯥꯈꯣꯏꯗ ꯐꯖꯅ ꯑꯝꯇ ꯂꯤꯌꯨꯁꯦ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯗꯣ ꯒꯨꯋꯥꯍꯥꯇꯤꯒꯤ ꯍꯣꯁꯄꯤꯇꯥꯜ ꯑꯃꯗ ꯗꯣꯛꯇꯔ ꯑꯣꯏꯕꯅꯦ ꯀꯔꯝꯕ ꯍꯣꯁꯄꯤꯇꯥꯜꯗꯅꯣ ꯀꯔꯝꯕ ꯍꯣꯁꯄꯤꯇꯥꯜꯅꯣꯗꯤ ꯑꯩ ꯈꯪꯗꯦ ꯃꯥꯒꯤ ꯃꯃꯤꯡꯗꯤ ꯀꯩ ꯀꯧꯕ RK ꯆꯤꯡꯂꯦꯟ ꯁꯅꯥ ꯀꯧꯏ ꯅꯨꯡꯁꯤ ꯅꯪꯒꯤ ꯁꯛꯇꯝꯁꯦ ꯌꯦꯡꯕꯩ ꯄꯦꯟꯕ ꯅꯥꯏꯗꯔꯦ ꯈꯣꯏꯗꯥꯔꯦ ꯅꯪꯕꯨ ꯅꯨꯡꯁꯤꯔꯨꯔꯦ ꯊꯃꯣꯏꯁꯤꯅ ꯄꯨꯛꯅꯤꯡ ꯑꯩꯒꯤ ꯂꯩꯀꯣꯜꯁꯦ ꯊꯜꯂꯤ ꯅꯨꯡꯁꯤ ꯂꯩꯅꯝꯅ ꯏꯊꯛꯀꯤ ꯄꯥꯝ ꯍꯧꯔ
ꯀꯔꯤ ꯍꯥꯏꯅꯔꯛꯑꯒꯦ ꯌꯥꯝꯕꯣ? ꯑꯁ ꯇꯥꯡ 5ꯗ ꯂꯨꯍꯣꯡꯕ ꯇꯥꯔꯦꯅꯦ. ꯑꯦ ꯀꯔꯤꯒꯤ ꯑꯗꯨꯛ ꯊꯨꯅ? ꯑꯁ ꯃꯈꯣꯏꯒꯤꯗꯣ ꯇꯞꯊꯔꯒꯗꯤ ꯂꯧꯕꯤꯔꯣꯏꯗ꯭ꯔꯥꯅ ꯄꯥꯈꯠꯂꯤꯃꯤꯅꯦ. ꯃꯗꯨ ꯑꯣꯏꯗꯣꯏꯅꯤ ꯌꯥꯝꯕꯨ. ꯑꯗꯨꯗꯤ ꯌꯥꯝꯕꯨ ꯉꯁꯤ 4ꯅꯤꯗ ꯉꯥꯏꯔꯦꯃꯤ. ꯍꯣꯏꯅꯦ 4ꯅꯤꯗ ꯉꯥꯏꯔꯕꯅꯤꯅꯦ. ꯈꯪꯗꯦꯗ ꯑꯩꯒꯤ ꯏꯆꯥꯁꯦ ꯋꯥꯈꯜ ꯌꯥꯝ ꯊꯦꯜꯂꯤ. 이만ꯅꯕꯒꯤ ꯃꯃꯥꯡꯗꯅꯦ ꯃꯥꯏꯁꯦ ꯆꯣꯞꯍꯜꯂꯤ. ꯑꯗꯨꯗ ꯑꯩꯅ ꯌꯥꯝ ꯇꯟꯕ ꯑꯃꯅ ꯅꯨꯄꯤꯗꯣ ꯂꯥꯏꯔꯤꯛ ꯇꯝꯗꯦꯅꯦ. ꯑꯦ ꯂꯥꯏꯔꯤꯛꯁꯨ ꯇꯝꯗꯕ? ꯍꯣꯏꯅꯦ. 이씨 노예다고 이게 야 오빠지 망해드나 떨어지대. ꯈꯪꯗ꯭ꯔꯦꯗ ꯇꯧꯔꯤꯁꯦ. ꯆꯥ ꯍꯧꯕ ꯑꯝꯇ ꯊꯛꯁꯤꯗꯅ. ꯏ ꯆꯥꯒ ꯄꯤꯊꯛꯂꯛꯇꯕ꯭ꯔꯥ ꯍꯥꯏꯁꯤꯕꯨ ꯌꯥꯝꯕꯣ? ꯑꯁ ꯆꯤꯅꯤ ꯊꯨꯝꯃꯟꯗꯅ ꯊꯛꯄꯒ ꯌꯥꯗ꯭ꯔꯦꯗ. ꯀꯔꯤꯝꯇ 이수 따로 ꯑꯩ ꯈꯪꯉꯕꯅꯦꯕ. ꯆꯥꯗꯨꯁꯨ ꯃꯩꯁꯨꯠ ꯃꯅꯝ ꯅꯝꯃꯝꯒꯅꯤꯅꯦ. ꯅꯝꯃꯤ. ꯇꯥꯡ 5ꯗ ꯂꯨꯍꯣꯡꯉꯅꯤ ꯍꯥꯏ. ꯍꯥ ꯀꯩꯒꯤꯅꯣ ꯑꯗꯨꯛ ꯌꯥꯝ ꯊꯨꯏꯗꯤ? ꯁꯤꯅ ꯐꯠꯇ꯭ꯔꯣ? ꯑꯩꯅ ꯉꯁꯥꯏ ꯈꯨꯔꯨꯝꯕꯗ ꯅꯤꯅꯦꯗꯣ ꯀꯌꯥ ꯌꯥꯅꯤꯡꯗꯕ ꯃꯥꯜꯂꯦ. ꯃꯥꯌꯣꯛꯅꯕꯤꯅꯤ ꯀꯩꯁꯨ ꯈꯜꯂꯨꯅꯨꯗ. ꯑꯍꯤꯡ ꯂꯣꯏꯅꯔꯀꯥꯟꯗ ꯐꯔꯛꯀꯅꯤꯗ. ꯁꯦ ꯆꯥ ꯊꯛꯁꯤ. ꯄꯨꯛꯅꯤꯡꯒꯤ ꯑꯄꯥꯝꯕꯁꯤ ꯍꯥꯏꯗ꯭ꯔꯤꯉꯩꯗ ꯍꯥꯟꯅ ꯈꯪꯕꯒꯤ ꯋꯥꯅꯤꯅꯦ. ꯑꯗꯨꯅꯕꯨ ꯌꯥꯝꯕꯨꯡꯒꯤ ꯃꯅꯥꯛꯇ ꯂꯩꯁꯤꯗꯤ. ꯁꯦ. ꯑꯦꯃꯥ ꯀꯩꯅꯣ? ꯂꯩ ꯄꯣꯛꯀꯅꯤꯌꯦ ꯁꯥꯔꯤꯕꯅꯤ. ꯄꯣꯏ. ꯅꯈꯨꯠꯅ ꯂꯣꯜꯂꯛꯄ ꯆꯥꯁꯤꯗꯤ ꯅꯈꯨꯠꯅ ꯏꯟꯍꯟꯅꯤꯡꯕꯒꯤ ꯋꯥꯅꯤ. ꯍꯥꯎꯋꯦ. ꯃꯤꯗꯤ ꯎꯅꯕꯤꯔꯛꯑꯕꯣ? ꯎꯅꯔꯦ. ꯒꯧꯍꯥꯇꯤ ꯅꯦꯝꯀꯤꯌꯥ ꯍꯣꯁꯄꯤꯇꯥꯜꯗ ꯃꯇꯝ ꯈꯔ ꯄꯨꯕ ꯌꯥꯔꯅꯤ. ꯑꯗꯨꯗꯤ ꯑꯩꯕꯨꯁꯨ ꯄꯨꯕꯤꯗꯣꯏ ꯅꯠꯇ꯭ꯔꯣ? ꯄꯨꯗꯣꯏꯅꯦ ꯀꯩꯅꯣ. ꯅꯪ ꯌꯥꯎꯗꯅ ꯀꯃꯥꯏꯅ ꯆꯠꯇꯣꯏꯅꯣ? ꯒꯨꯋꯥꯍꯥꯇꯤ ꯅꯦꯝꯀꯤꯌꯥꯔ ꯍꯣꯁꯄꯤꯇꯥꯜꯒꯤ ꯀꯟꯇꯤ ꯑꯃ ꯂꯥꯛꯄꯗꯨ ꯀꯃꯥꯏꯅ ꯇꯧꯈ꯭ꯔꯦ? ꯄꯨꯔꯒꯦ ꯍꯥꯏꯈ꯭ꯔꯦ ꯄꯥꯃꯣ. ꯑꯁ ꯐꯔꯦꯅꯦ. ꯄꯦꯁꯨ ꯆꯥꯎꯕꯅꯤ. ꯃꯗꯨ ꯄꯨꯕ ꯐꯩꯅꯦ. ꯆꯤꯅꯤꯁꯤꯗꯤ ꯊꯨꯝꯈ꯭ꯔꯦꯗ. ꯆꯤꯅꯤꯁꯤꯗ ꯊꯨꯝꯃꯟꯒꯅꯨ ꯍꯥꯏꯕꯁꯦ ꯍꯟꯖꯟ ꯍꯥꯏꯔꯕꯅꯤ. 시디네 랑콩도 톡게 해도키바 아두나 파도네. 네네 카토일로라 마이 저러니 그대로게. 헤이 마신 누피기 신범니 강가브라 살롬 보고 하이다 바이세 마카타니가 레이트레 시부까리가 위 라리가 하이다비 이주 강다비 두 자tak들 미치라 마카타노 마카니 다 시우니마세 헤이 뭐 땅에고 ngasi nangna yum palaba matungsida mamangda amukta chatriba sajat lisat ama chale ibase mase chumme haina khanbra pabong imung sigidamakta kariguma posa ama porpa matamda phana pamdaba leiragasu pamna khunjira iba misa adugidamak khalaga khajitangdi yengbifam thoktabra isagi wahaiduda achumbasu yauri adubu nangi punsi sida anoba khongloi ama thengnaba sida nangi pari puri haurakphamdo kaukthokpadi chumbrado namana nangbu pisak pikna hundoklamle nani sina nangi damakta khallaga ngasi phawba yum pandaduna lei ngasi nangna nani du utkiba sakpham ngangkhriba khon 이바하부 ngasi lon thokdaba makum yengduna leyo haibro pabong ilanjare nene aibong akpio ilanjare nene 양봉,
ꯌꯥꯝꯕꯨꯡ Ê, con mire, ¿qué tal? Ha, ¿qué tal que hay? ꯑꯩ ꯇꯨꯝꯕ ꯌꯥꯗꯦ ꯑꯋꯥꯕ ꯋꯥꯈꯜ ꯌꯥꯝ ꯈꯜꯂꯦ ꯑꯩꯁꯨ ꯌꯥꯝꯕꯨꯡꯒꯤ ꯇꯨꯡ ꯏꯜꯂꯛꯑꯒꯦ Anh nó puga doise contract ne. Quarter gi men ta kanda anh nó bulo bulagi. ꯑꯗꯨ ꯑꯣꯏꯔꯒꯅ ꯑꯩ ꯌꯨꯝꯗ ꯊꯤꯟꯕꯤꯔꯝꯃꯣ ꯅꯣꯏ ꯏꯅꯦꯁꯤꯒ ꯂꯩꯃꯤꯟꯅꯕ ꯑꯩꯒꯤ Kestorise. Moigi ning bakra thum kidab du dane. Tawzari jan. Nangi nuksiba li chana makoi gi wakhal suam ka doin. Kesu khaluna. Ayam thuna ne quarter am phangna wana ke. Se. Tum no dosi. Se. Tumo. ꯑꯩ ꯌꯥꯝ ꯊꯨꯅ ꯂꯧ ꯂꯥꯎꯀꯣ ꯌꯥꯝꯕꯣ Hey, Amobi. Nana sumain kapati ai khong kamai thang doiba. Kap kanu se. ꯌꯥꯝꯕꯨꯡ ꯅꯪ ꯌꯥꯎꯗꯅ ꯑꯩ ꯏꯊꯟꯗ ꯍꯤꯡꯕ ꯉꯝꯃꯣꯏ Ai no yam thum lo bulagi. ꯄꯨꯛꯅꯤꯡ ꯑꯩꯒꯤ ꯂꯩꯀꯣꯜꯁꯦ ꯊꯜꯂꯤ ꯅꯨꯡꯁꯤ ꯂꯩꯅꯝꯅ ꯏꯊꯛꯀꯤ ꯄꯥꯝ ꯍꯧꯔꯛꯂꯤ ꯂꯩꯇꯥꯐꯝ ꯈꯪꯗꯦ ꯅꯪꯒꯤ ꯋꯥꯈꯜꯗ ꯌꯥꯝꯕꯣ How? Nang bukai dori gi hoje. ꯆꯥꯛ ꯊꯣꯡꯉꯝꯃꯤꯅꯦ Kain jang thong amino. ꯄꯥꯕꯨꯡꯅ ꯄꯣꯔꯣꯡ ꯑꯆꯧꯕ ꯑꯃ ꯄꯣꯔꯛꯑꯦ ꯑꯗꯨ ꯊꯣꯡꯉꯝꯃꯤꯅꯦ Pabung do porong yam pamne. Hauna thong ko. Ado nambu ne ne na thin dobra ne. ꯇꯧꯗꯦꯗ Aisu sida sida quarter gi am kan ngangna riba. Heyar pagane. Namu lo bulaka deni. ꯄꯥꯕꯨꯡ ꯂꯥꯛꯈ꯭ꯔ ꯃꯥꯜꯂꯦ ꯑꯩ ꯍꯣꯔꯦꯟ ꯇꯨꯝꯃꯝꯗꯥꯏꯗ ꯑꯣꯏꯅ ꯇꯧꯔꯛꯑꯒꯦꯀꯣ ꯊꯝꯃꯒꯦ Ibema ai chak char ge hey. Kai nu henjang sibu tung ngakta. Thabak wana lakpa sidane. Masai na ibungogi phone lakhibani. Aduda anirak soidana thamgani.
ꯑꯗꯨ ꯌꯥꯝꯕꯨꯡ 이놈ꯃꯒ ꯑꯣꯏꯔꯁꯨ ꯈꯔ ꯆꯥꯈꯣꯗꯅ. ꯌꯥꯔꯦ ꯌꯥꯔꯦ ꯌꯥꯔꯦ. ꯍꯩ, ꯅꯪ ꯊꯨꯝꯁꯦ ꯑꯅꯤꯔꯛ ꯊꯛꯎꯕ꯭ꯔꯣ? ꯑꯩꯗꯤ ꯊꯨꯝ ꯑꯅꯤꯔꯛꯇꯤ ꯊꯥꯈꯤꯗꯦ ꯏꯅꯦ. ꯑꯁꯨꯛ ꯌꯥꯝꯅ ꯃꯃꯜ ꯇꯥꯡꯕ ꯄꯣꯔꯣꯝꯁꯤꯕꯨ ꯅꯪꯅ ꯊꯨꯝ ꯑꯅꯤꯔꯛ ꯊꯥꯛꯑꯝꯒꯅꯦꯕ ꯁꯤ. ꯑꯅꯤꯔꯛ ꯊꯥꯛꯄ꯭ꯔꯥꯏꯕ? ꯑꯩꯗꯤ ꯊꯨꯝ ꯑꯅꯤꯔꯛꯇꯤ ꯊꯥꯈꯤꯗꯦ ꯍꯩ, ꯏꯅꯦ. ꯃꯆꯤꯟ ꯊꯤꯅꯨ. ꯅꯪꯅ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯅꯤꯡꯉꯩꯗ ꯑꯅꯤꯔꯛ ꯊꯥꯛꯄ ꯅꯠꯇ꯭ꯔꯣ? ꯍꯥ? ꯊꯥꯈꯤꯗꯦ. ꯑꯗꯨꯗꯤ ꯂꯥꯏ ꯂꯥꯛꯑꯒ ꯊꯥꯒꯗ꯭ꯔꯁꯦ? ꯍꯥ? ꯂꯥꯏ ꯂꯥꯛꯑꯒ ꯊꯥꯒꯗ꯭ꯔꯥꯏꯕ? ꯅꯠꯇꯦ, ꯁꯨꯛ ꯌꯥꯝꯕ ꯉꯥꯁꯤꯡꯁꯤꯕꯨ ꯀꯅꯥ ꯂꯥꯛꯑ ꯆꯥꯗꯣꯏꯅꯣꯕ? ꯁꯤ ꯅꯪ ꯂꯣꯏ ꯆꯥ. ꯅꯪ ꯂꯣꯏ ꯆꯥꯎꯁꯦ. ꯁꯤ ꯐꯔꯦꯅꯤꯅ. ꯏꯕꯦꯝꯃ, ꯇꯣꯝꯕꯗꯣ ꯊꯕꯛ ꯄꯦꯟꯗꯤꯡ ꯂꯩꯍꯜꯂꯝꯒꯅꯨ ꯍꯥꯏꯌꯨꯀꯣ. ꯍꯣꯏ ꯌꯥꯝꯕꯨꯡ. ꯌꯥꯝꯕꯨ, ꯕꯦꯡꯀꯣꯛꯇ ꯀꯌꯥꯝ ꯀꯨꯏ ꯂꯩꯔꯛꯀꯗꯣꯏꯅꯣ? ꯀꯨꯏꯔꯣꯏꯗ, ꯊꯥ ꯃꯈꯥꯏꯃꯨꯛꯇꯅꯤꯗ. ꯄꯣꯠ ꯆꯩꯗꯤ ꯁꯤꯗ ꯌꯥꯎꯔꯤꯁꯤꯅ ꯀꯔꯤꯝꯇ ꯀꯥꯎꯗ꯭ꯔꯕ꯭ꯔꯥ ꯌꯥꯝꯕꯨ? ꯀꯥꯎꯗ꯭ꯔꯦ. ꯏꯕꯦꯝꯃ, ꯀꯔꯤꯅꯣ ꯌꯥꯅ ꯌꯥꯅꯕ ꯂꯩꯃꯤꯟꯅꯔꯝꯃꯨꯀꯣ. ꯃꯤ ꯃꯆꯥꯁꯦ ꯇꯊꯤ ꯇꯧꯔꯨꯅꯨꯀꯣ. ꯍꯣꯏ ꯌꯥꯝꯕꯨꯡ. ꯑꯩ ꯆꯠꯂꯨꯈꯤꯒꯦ. 이마, 니네세 폰은 너무 말리네. 헤이, 그리기는 너나 폰 두가리샤. 아이디 니네도 폰 라인에 삐게나 온 더럽은. 아이네 라이세. 폰시 로게 라인. 강아브라. 낭나 까리네 털레드나 폰시 빠이노바. 하, 낭 폰시 후란게 하리브라바. 하이, 뚜밀래요. 낭 라이브다기네. 이뭉시들 레베 미 뿌나먹세. 로이닝 버까리바니. 짝으로 짝. 낭 짝으로 짝. 낭 짝.